ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕ ꯂꯨꯞ ꯇꯒꯗꯥꯜꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯖꯣꯇꯤꯟ ꯋꯥꯏꯈꯣꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯇꯒꯗꯥꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯣꯇꯤꯟ ꯋꯥꯏꯈꯣꯝꯅ ꯍꯥꯏ ꯉꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯟ ꯑꯁꯤꯗ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯁꯤꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯗꯒꯤ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯟꯗꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ CSO ꯀꯌꯥ ꯌꯥꯎꯔꯒ ꯈꯣꯡꯖꯣꯝꯗ ꯄꯥꯡꯊꯣꯛꯄ ꯄꯕ꯭ꯂꯤꯛ ꯀꯟꯚꯦꯟꯁꯟ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯇꯒꯗꯥꯜꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯞ ꯈꯔꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤ ꯇꯒꯗꯥꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯉꯛꯇꯕ ꯉꯝꯗꯦ꯫ ꯇꯒꯗꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡ ꯊꯥꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯩꯅꯕ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯇ ꯑꯐꯕ ꯑꯣꯏꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯌꯥꯎꯔꯒ ꯁꯦꯝꯕꯅꯤ꯫ ꯇꯒꯗꯥꯜꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯨꯡ 24ꯒꯤ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯤꯃꯦꯟ ꯋꯤꯡꯅ ꯁꯤꯟꯗꯨꯅ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯐꯣꯛꯁ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯞ 35ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗꯁꯨ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯞ ꯈꯔꯅ ꯇꯒꯗꯥꯜꯕꯨ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯕꯥꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯁꯦꯝꯕꯗ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯧꯈꯤꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯖꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯇꯒꯗꯥꯜꯅꯁꯨ ꯂꯩꯔꯛꯂꯕꯗꯤ ꯐꯖꯗꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯇꯒꯗꯥꯜꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯁꯧꯒꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯕꯨꯁꯨ ꯇꯒꯗꯥꯜꯒꯤ ꯀꯟꯚꯦꯅꯔ ꯖꯣꯇꯤꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫